Yengbiribi ichinausingbu ahanbamakta kai khumnabugu loinana taram nokcheri ngasidi mayamgi mafamda Nagaland hairiba India gi state asigi maramda interesting fact kara pudana lakcheri aina haibada ngangbada pronunciation da khonthoktamadi points da soikhiba lankhiba yawrsu semtoknabagi tanja adu pibiu haiba wafam ase thamjari fare adu video si haunaba tawjarge Nagaland asi India country gi north eastern haibadi awang mamanglom thangba sarukta leiba landlocked oiba state amani landlocked haibadi magi boundary adu kangphalna question ba samudra gi singa samnadaba haibani Nagaland gi north haibadi awanglomda India gi state Arunachal Pradesh amadi Assam state ki saruk kharaga border share tawi magi west haibadi maninglomda Assam state ka border share tawi makharomda haibadi south lomdana Manipur state ka border share tawi aduga magi east haibadi mamanglomdana Myanmar gi Saigang region ga border share tawi Myanmar country ga India gi north eastern state mari ga international border share tawi aduga border ge asang basi chawrakna 1643 km ni state mari adudi Arunachal Pradesh da approximately 520 km Nagaland da 215 km Manipur da 398 km aduga Mizoram da na 510 km ni Nagaland gi capital ase Kohima ni aduga khwaidi ga chawba city na Dimapur ni state asi district masing taraga taruk thokna khaidui Nagaland asi India gi state oina sem ke base 1st December 1963 dani masigi mamangda Assam state ki saruk ama oirami Nagaland gi hanba chief minister gi mamingna Pisilu Oni mana state asigi CM oirambagi chahi na 1st December 1963 to 14 August 1966 2 years and 256 days ni hauzik fawda state asida 1964 dagi 2023 fawgi marak asida general election masing taraga marirak tawkhre aduga hauzik oiriba state asigi CM na nephew Rioni Makhugi state ki legislative assembly ki seat masing asi 60 ni state asigi total area na 16,579 square kilometer ni population na 2023 gi matungina approximately 22,30,000 ni state asida tribe masing 17 na khunda laita duna lai haidi tribe khar maming pallabada Angami O Sakhe Sang Chang Kuki asina chingmani 2022 and 2023 gi data gi matungina Nagaland gi religion asi makhoi gi punma population gi 87.93% amana Christianity chatli hairi atopa apikpa saruk kharasina Hinduism Muslim Buddhism amadi atopa religion sing chatli hairi Nagaland state asu masak takliba state asigi yamna maru eba mafam ama pallabada Juko Valley ni Juko Valley asi state asigi southern thangba Manipur ga border oiba Biswema hairiba mafam isda lei Juko Valley asi Manipur University gi Life Science Department gi Hizam Brigamje na 1991 ihan hana identified tokibani hairi Juko Valley gi ownership ki matangda Manipur amadi Nagaland state ani gi marakta thaina dagi chahi kayama yanadaba yenaba kayama lei thaina gi matamdagi valley asi hauzik Nagaland state ki manung chana leiriba Viswema hairba mafam asigi ngamkhai gi manung da leirami adubu hauzik ti valley asi Southern Angami Public Organization ga Nagaland government gana punna ngak senduna thamli hairi adubu valley asi Manipur amadi Nagaland state animagi territory da share tawi aduga according to map of survey of India gi matungina Juko Valley gi area gi saruk ayambasi Manipur state ki manungda tai hairi Nagaland asi mountainous haibadi chingna saruk ayam boiba state amani Imphal dagi Nagaland gi capital Kohima da bus car natraga gari machada chatke hairabadi Sekmai dagi kapthagraga Kangla Tombi Kangpokpi mathang Maram Bazar tadubi last Mau amadi Mau yaurabadi Manipur ga Nagaland gi border lanthoklaga Kohima chatpa yagani Imphal dagi Kohima fawba asi 136 km ni aduga chatpada changadaba pung masing asina chawrakna 4 hour 36 minute mukpiri Nagaland da hauzik fawbi oina makhoi gi Dimapur district or Dimapur city da airport amakhak lei madudi
Dimapur Airport hariba airport asi World War II gi matamda saakibani hairi aduna Imphal to Dimapur chatke haribadi flight ta chalabasu yai anova anisuba airport amasu makhoi capital city Kohima da kanna sari hairi Nagaland gi state animal asi mithun ni national bird na blight tragopan national flower na rhododendron national tree na alder ni aikhoi Manipur state ki district ahumga Nagaland state ki district ahumga border share tawi district ahum adudi Tamenglong Senapati amadi Ukhrul ni aduga Nagaland gi district ahum aduna Peren Kohima amadi Phek ni state asigi khwaidi wangma ching asi Mount Saramati ni magi awangba si 3840 meter ni ching asi Myanmar ga hek thangna leiba state asigi Kifere district ki Thana mein village ka nagna le yengbiri bichinaw sing na ngasi ki video subu kamdo boge habdu comment tawbiramu video subu like share tawbiramu amedi channel subu nungsi biduna subscribe tawsin biramu matungda nungairaba topic amamu pujan lakchege ngasi gi di myam gi mafam de gi kaina nabiya thangni jeri